ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯐꯖ ꯈꯨꯜ ꯀꯧꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯐꯖꯕꯒꯤ ꯀꯧꯈꯤꯕ ꯅꯠꯇꯦ, ꯁꯨꯞꯅꯇꯒꯤ ꯃꯃꯤꯡꯇꯪꯒꯤ ꯑꯣꯏꯅ ꯀꯧꯈꯤꯕꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯆꯍꯤꯅ 23 ꯁꯨꯔꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯆꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯛ ꯐꯖꯕꯇꯁꯨ ꯅꯠꯇꯅ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕꯤ ꯑꯃꯁꯨꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯍꯩꯕꯤ ꯃꯇꯧ ꯑꯗꯨꯕꯨ ꯇꯝꯖꯧ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯗ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯨ ꯑꯐ ꯅꯨꯡꯉꯥꯏ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯗꯤ ꯅꯠꯇꯦ, ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯉꯟꯇꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯆꯍꯤ ꯅꯧꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯆꯅꯨꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯃꯩ ꯊꯥꯒꯠꯄ ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯃꯇꯥꯔꯣꯏ ꯂꯩꯔꯥꯡꯅ ꯁꯨꯃꯥꯡꯗꯒꯤ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯅꯨ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ, "ꯀꯩꯗꯧꯔꯒꯦ ꯂꯩꯔꯥꯡ? ꯅꯪꯅ ꯂꯥꯛꯇꯅ ꯑꯩꯕꯨ ꯀꯧꯔꯤꯁꯤꯕꯣ? ꯀꯩꯗꯧꯅꯕꯒ ꯌꯥꯎꯔꯒꯦꯕ?" ꯂꯩꯔꯥꯡ ꯍꯔꯥꯎꯅ, "ꯉꯔꯥꯡ ꯅꯣꯡ ꯈꯔ ꯇꯥꯈꯤꯗꯅ?" ꯆꯅꯨ ꯄꯥꯈꯠꯅ, "ꯈꯔ ꯇꯥꯈꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ? ꯃꯤꯒ ꯁꯤꯕ ꯌꯥꯎꯔꯕ꯭ꯔꯥꯕ?" ꯂꯩꯔꯥꯡ ꯃꯈꯨꯠ ꯑꯗꯨ ꯆꯅꯨꯗ ꯍꯥꯏꯐꯦꯠ ꯊꯥꯔꯒ, "ꯀꯗꯥꯏꯗꯒꯤꯅꯣꯍꯦ ꯅꯪꯁꯤꯗꯤ? ꯉꯔꯥꯡ ꯅꯣꯡ ꯈꯔ ꯇꯥꯈꯤꯕꯗꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯟ ꯆꯤꯡꯕ ꯑꯗꯨꯗꯅꯦ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯛꯅꯍꯧꯋꯤ ꯍꯥꯏ꯫ ꯆꯠꯂꯨꯁꯦꯕ." ꯆꯅꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯅꯪꯁꯤꯗꯤꯕꯀꯣ, ꯑꯗꯣ ꯆꯨꯝꯅ ꯑꯗꯨꯝ ꯇꯝꯃꯁꯨ ꯌꯥꯕꯗꯨꯕꯨ ꯍꯦꯛꯇ ꯑꯩꯕꯨ ꯄꯥꯈꯠꯍꯜꯂꯤ꯫ ꯑꯗꯣ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯌꯦ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯗꯨꯋꯥꯏꯗ ꯆꯠꯂꯁꯤꯔꯥ?" "ꯑꯁ, ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯨꯔꯁꯦ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯆꯥꯛꯇꯣ ꯊꯣꯡꯉꯣꯕ, ꯃꯤꯅ ꯂꯣꯏꯅ ꯐꯥꯈ꯭ꯔꯅꯤ ꯍꯥꯏꯕ." ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯄꯨ ꯆꯥꯎꯕꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯒ, "ꯍꯩ ꯏꯁꯨꯊꯣꯏ, ꯂꯩꯔꯥꯡꯒ ꯍꯦꯛ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯔꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯑꯁꯦ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯅꯪꯕꯨ ꯑꯣꯠꯄꯤꯔꯅꯤ, ꯇꯨꯝꯐꯝ ꯈꯪꯂꯔꯣꯏꯅꯦꯍꯦ." ꯆꯅꯨ ꯅꯣꯛꯂꯒ, "ꯍꯣꯏ ꯄꯨꯄꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯔꯥꯡ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯒ, "ꯏꯄꯣ, ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯛꯅꯖꯔꯛꯀꯅꯨ, ꯑꯩ ꯁꯥꯎꯖꯔꯛꯆꯅꯤ ꯍꯥꯏꯁꯤꯅꯤ." "ꯅꯪꯉꯣꯟꯗ ꯂꯛꯅꯗꯅ ꯀꯅꯥꯗ ꯂꯛꯅꯧ ꯍꯥꯏꯔꯤꯕꯅꯣꯅꯦ ꯁꯛꯊꯤꯕꯤ ꯅꯪꯕꯣ?" ꯂꯩꯔꯥꯡ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ, "ꯑꯌꯥ, ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯀꯥꯏꯅ? ꯃꯤ ꯄꯥꯈꯪ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯑꯩꯁꯦ." ꯆꯥꯎꯕ ꯅꯣꯛꯂꯒ, "ꯏꯁ, ꯀꯔꯤ ꯍꯥꯏꯕ? ꯄꯥꯈꯪꯑꯕ? ꯄꯥꯈꯪꯂꯣ ꯅꯠꯇ꯭ꯔꯒꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯑꯣꯏ ꯑꯣꯏꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒꯅ ꯄꯥꯈꯪꯗꯤ ꯄꯥꯈꯪ ꯑꯗꯨꯒ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯁꯦꯟꯅꯕ ꯉꯝꯗꯕ ꯑꯃꯣꯠꯄ ꯄꯥꯈꯪ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ." ꯇꯟꯖꯥ ꯑꯗꯨꯗ ꯆꯅꯨꯁꯨ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ "ꯍꯣ ꯌꯥꯔꯦ, ꯅꯈꯣꯏꯒꯤ ꯁꯤꯗꯅꯕꯗꯣ ꯇꯣꯛꯄꯤꯔꯣ꯫ ꯂꯥꯛꯑꯣ ꯂꯩꯔꯥꯡ, ꯃꯥꯟꯅꯔꯨꯔꯅꯨ, ꯆꯠꯂꯁꯦ." ꯆꯥꯎꯕ ꯈꯣꯟꯖꯦꯜ ꯍꯧꯅ, "ꯍꯣ ꯏꯁꯨꯊꯣꯏ, ꯁꯛꯊꯤꯕꯤ ꯅꯇꯥꯔꯣꯏ ꯑꯗꯨꯒꯤ ꯄꯥꯈꯪ ꯑꯗꯣ ꯀꯌꯥ ꯁꯨꯏ ꯍꯥꯏꯕ ꯃꯁꯤꯡ ꯊꯤꯔꯛꯎꯀꯣ." ꯂꯩꯔꯥꯡ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯆꯠꯅ, "ꯍꯣ ꯆꯔꯤ ꯇꯠꯇꯧꯔꯕ ꯍꯅꯨꯕ, ꯆꯥꯛ ꯊꯣꯡꯉꯝꯃꯣ, ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯂꯨꯛ ꯍꯥꯕ ꯌꯥꯅꯅꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯑꯉꯥꯡꯅꯤ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯁꯨꯝ ꯂꯛꯅꯗꯨꯅꯇ ꯂꯥꯛꯄꯅꯤ, ꯍꯧꯖꯤꯛꯇꯤ ꯈꯪꯍꯧꯗꯦꯅꯦ, ꯖꯔ ꯖꯔ ꯆꯥꯎꯈꯠꯈꯤꯕ꯫ ꯈꯪꯍꯧꯗꯦ, ꯃꯁꯛꯁꯨ ꯂꯥꯏ ꯃꯆꯥꯒꯨꯝꯅ ꯐꯖꯩ, ꯋꯥꯡ ꯆꯥꯎꯏ, ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯇꯧꯕꯕꯨꯗꯤ ꯑꯩꯒꯤ ꯏꯁꯨ ꯆꯅꯨꯅꯗꯤ ꯍꯦꯜꯂꯤ ꯄꯣꯠꯅꯤꯗ." ꯏꯃꯨꯡꯗꯒꯤ ꯑꯆꯧꯕꯤ ꯍꯪꯒꯥꯝ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯎꯕꯒꯤ ꯅꯥꯛꯇ ꯐꯝꯂꯛꯂꯒ, "ꯅꯁꯥꯒꯤ ꯅꯁꯨꯗꯅ ꯍꯦꯟꯅ ꯊꯥꯒꯠꯂꯤꯕꯅꯤꯅꯦ." "ꯑꯩꯒꯤ ꯍꯥꯏꯕꯗꯨꯅ ꯍꯦꯟꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣꯅꯦꯍꯦ ꯍꯅꯨꯕꯤ ꯅꯪꯕꯣ?" "ꯍꯣ ꯍꯪꯒꯥꯝꯗꯣ ꯑꯃꯨꯛꯇ ꯃꯟꯊꯣꯛꯁꯤ, ꯃꯁꯤ ꯑꯣꯏꯅ ꯊꯣꯡꯂꯁꯤ, ꯀꯥꯡꯍꯧ ꯑꯃꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒ ꯌꯥꯎꯔꯁꯤ, ꯍꯣꯔꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯑꯒꯅꯦ ꯍꯥꯎꯅ ꯆꯥꯖꯅꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯗꯨ ꯍꯪꯒꯥꯝ ꯄꯨꯟꯅ ꯃꯃꯤꯠ ꯎꯕꯣꯏ ꯎꯗꯕꯣꯏ ꯃꯟꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯅꯨ ꯑꯃꯗꯤ ꯂꯩꯔꯥꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯅꯨ ꯂꯩ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯑꯃ ꯃꯔꯤ ꯀꯤꯗꯨꯅ ꯌꯦꯞꯂꯝꯃꯤ꯫ ꯆꯥꯇꯛ ꯇꯧꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯝꯃꯤ꯫ ꯃꯁꯝ ꯑꯗꯨ ꯋꯥꯎꯔꯤ ꯄꯨꯜꯂꯒ ꯄꯤꯛꯇꯛ ꯇꯧꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯂꯩꯍꯥꯎ ꯑꯃ ꯆꯤꯜꯂꯗꯨꯅ ꯊꯥꯗꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯈꯪ ꯑꯅꯤꯈꯛ ꯃꯃꯤꯡꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯑꯃꯨꯖꯥꯎ ꯀꯧꯔꯝꯃꯤ꯫ ꯂꯧꯕꯨꯛ ꯃꯌꯥ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯨ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤꯅꯤ ꯁꯥꯔꯤꯕ ꯃꯊꯥ ꯑꯁꯤ꯫ ꯑꯃꯨꯖꯥꯎꯅ, "ꯑꯁ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯋꯥꯁꯛ ꯑꯗꯨ ꯁꯛꯎꯈꯤꯅꯣ ꯍꯥꯏꯗꯅ? ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯤ? ꯅꯌꯨꯝ ꯊꯥꯗꯣꯛꯑꯒ ꯀꯗꯥꯏꯗꯅꯣꯕ ꯆꯍꯤ 3 ꯂꯩꯗꯣꯏꯁꯦ?" ꯃꯥꯂꯦꯝ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯈꯨꯄꯥꯛꯅ ꯄꯥꯛ ꯊꯥꯖꯤꯟ, ꯃꯀꯣꯛꯇ ꯑꯃꯨꯛ ꯊꯥꯖꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯁ, ꯑꯃꯨꯖꯥꯎ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯗ, ꯑꯩꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯤꯖꯥꯠꯅꯤ." ꯑꯃꯨꯖꯥꯎ ꯃꯈꯨꯠ ꯑꯣꯝꯃ ꯁꯥꯋ ꯇꯧꯗꯨꯅ, "ꯍꯣ, ꯅꯪꯅ ꯐꯠꯇꯕ ꯑꯃ ꯊꯣꯛꯄ,
ꯅꯪꯅ ꯑꯔꯥꯟꯕ ꯋꯥ ꯑꯃ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯁꯨ ꯅꯪꯒꯤ ꯃꯤꯅꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯔꯕꯅꯤꯅ ꯅꯇꯨꯡ ꯏꯜꯂꯛꯀꯗꯕ ꯑꯗꯨꯝ ꯂꯩꯔꯦ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯕꯗ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯗꯣ ꯀꯥꯏꯅꯕ ꯇꯥꯔꯤꯕ꯭ꯔꯕ ꯃꯥꯂꯦꯝ ꯁꯧꯔꯥꯡꯅꯅ ꯍꯦꯔꯥ ꯃꯤꯅꯥꯏ ꯀꯥꯏꯅ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯃꯔꯨꯞ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯅꯁꯦ ꯅꯪꯅ ꯑꯗꯨꯅꯤ ꯅꯪꯅ ꯑꯗꯥꯅꯤ ꯍꯥꯏꯗꯨꯅ ꯇꯧꯅꯔꯣꯏꯁꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯏꯅꯥꯛ ꯈꯨꯟꯕ ꯅꯪꯕꯨ ꯁꯦꯟꯅꯅꯕ ꯊꯝꯕ ꯑꯩꯕꯨ ꯅꯪꯒꯤ ꯃꯤꯅꯥꯏ ꯅꯠꯇꯅ ꯀꯅꯥ ꯑꯣꯏꯗꯣꯏꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯔꯨꯞ ꯂꯣꯏꯅꯁꯦ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩ ꯑꯃꯨꯖꯥꯎ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯖꯥꯎ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯒ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯅꯪ ꯅꯨꯄꯤ ꯊꯤꯗꯕ ꯆꯦꯟꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯅꯨꯡꯇꯤꯒꯤ ꯎꯅꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯅꯪ ꯁꯦꯟꯅꯅꯕ ꯂꯩꯕ ꯑꯩꯁꯦ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎ ꯂꯥꯏ ꯆꯨꯕ ꯊꯣꯛꯂꯕꯗꯤꯅꯦ ꯅꯪꯅ ꯑꯣꯏꯅ ꯑꯩꯕꯨ ꯁꯦꯟꯅꯖꯅꯤ ꯅꯨꯄꯤ ꯊꯤꯌꯣ ꯍꯥꯏꯁꯤꯅꯤꯀꯣ ꯃꯥꯂꯦꯝ ꯃꯀꯣꯛ ꯑꯗꯨ ꯇꯁꯦꯡꯅ ꯁꯥꯔꯦ ꯑꯁ ꯑꯩꯕꯨ ꯀꯝꯗꯧꯗꯣꯏꯅꯣꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯒꯅ ꯆꯍꯤ ꯀꯌꯥ ꯂꯝꯕꯣꯏꯕ ꯆꯠꯇꯣꯏꯕ ꯑꯗꯨꯒ ꯊꯤꯔꯒꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯕ ꯅꯨꯄꯤ ꯍꯥꯏꯔ ꯑꯩꯈꯣꯏ ꯏꯃꯥꯈꯛ ꯂꯣꯏꯅꯔꯤꯕ ꯁꯤ ꯃꯉꯥꯏ ꯑꯇꯩꯗꯤ ꯅꯨꯡꯁꯤꯅꯕ ꯂꯥꯏꯔꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯅꯨꯄꯤꯗ ꯍꯪꯒꯠꯅ ꯐꯥꯎꯕ ꯌꯦꯡꯖꯔꯛꯇ꯭ꯔꯤ ꯑꯃꯨꯖꯥꯎ ꯎꯖꯥꯎ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯌꯥꯅꯅꯕ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯕꯨ ꯁꯦꯟꯅꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯅꯤꯈꯛ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯖꯥꯎ ꯐꯥꯒꯤꯋꯣꯏ ꯀꯩꯋꯣꯏ ꯃꯆꯤꯟꯗ ꯐꯠ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯇꯨ ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯗꯒꯤ ꯑꯃ ꯀꯣꯛ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯁꯦ ꯑꯗꯨꯑꯣꯏꯗꯤ ꯋꯥꯏ ꯁꯪꯉꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯣꯏꯅꯦ ꯃꯗꯨꯁꯨ ꯌꯥꯏꯅꯦ ꯐꯅꯗꯨꯝ ꯐꯔꯦ ꯏꯇꯥꯎ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯁꯦ ꯑꯃꯨꯖꯥꯎ ꯉꯛꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯐꯥꯔꯒ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯕꯨ ꯑꯩꯗꯤ ꯆꯨꯝꯅꯇꯪꯒꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯥꯂꯦꯝꯗꯤ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯐꯥꯒꯤ ꯅꯠꯇꯦ ꯃꯁꯤ ꯅꯠꯇꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯔ ꯅꯨꯡꯁꯤꯅꯕ ꯂꯩꯇꯦ ꯂꯝꯕꯣꯏꯕ ꯆꯠꯄꯁꯨ ꯇꯜꯂꯦ ꯑꯗꯨꯅ ꯏꯇꯥꯎ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯨꯄꯤ ꯑꯁꯦ ꯐꯥꯃꯤꯟꯅꯔꯁꯤ ꯑꯁ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯉꯥꯛꯇ ꯅꯪꯁꯤꯗꯤ ꯃꯤꯒꯤꯁꯨ ꯂꯩꯁꯥꯕꯤꯅꯤ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯝꯒꯅꯤ ꯃꯁꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯕꯨ ꯐꯥꯔꯒ ꯂꯧꯔꯒ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯅ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯌꯣ ꯍꯥꯏꯕꯗꯅꯦ ꯀꯩꯁꯨ ꯌꯥꯔꯣꯏ ꯏꯕꯥꯅꯤꯅꯦ ꯅꯨꯄꯤ ꯐꯥꯕꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯤꯃꯥꯡꯗ ꯀꯥꯎꯕ ꯅꯦꯄꯣ ꯇꯧꯕꯗꯣ ꯑꯩꯗꯤ ꯌꯥꯎꯕ ꯉꯝꯖꯔꯣꯏꯀꯣ ꯏꯇꯥꯎ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯑꯩꯈꯣꯏ ꯃꯄꯥ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯐꯥꯍꯧꯔꯁꯦ ꯅꯨꯄꯤ ꯑꯁꯤꯗ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯒꯗꯧꯔꯒꯦ ꯍꯥꯏꯖꯕꯗ ꯀꯅꯥꯅꯁꯨ ꯌꯥꯔꯛꯇꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯑꯃꯨꯖꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯑꯃꯨꯖꯥꯎ ꯁꯨꯒꯠꯂꯒ ꯑꯁ ꯏꯇꯥꯎ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯀꯌꯥ ꯄꯥꯝꯗꯦꯕ ꯃꯁꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡꯅꯦꯕ ꯑꯃꯨꯛ ꯐꯥꯎꯕꯁꯨ ꯃꯁꯛ ꯈꯪꯅꯗꯅ ꯀꯃꯥꯏꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯝꯕꯤꯗꯒꯤ ꯐꯥꯔꯒ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯅꯪꯕꯨꯅꯦ ꯑꯩꯗꯤ ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯇꯥꯔꯦ ꯃꯥꯂꯦꯝꯗꯤ ꯑꯃꯨꯖꯥꯎꯒꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯦ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯑꯃꯨꯖꯥꯎꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯂꯦꯝꯅ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯔꯥꯡ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯏꯕꯨꯡ ꯄꯣꯏꯔꯩꯅ ꯅꯪꯁꯤꯕꯨ ꯌꯥꯝꯅ ꯏꯁꯧ ꯀꯟꯕꯤ ꯅꯨꯄꯤꯅꯤ ꯆꯅꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯣꯡꯃ ꯑꯩꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯄꯥꯈꯪ ꯈꯔꯅ ꯑꯩꯕꯨ ꯂꯛꯅꯔꯝꯂꯒ ꯆꯠꯈꯤꯕ ꯑꯗ ꯑꯩꯁꯦ ꯃꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯈꯤꯕ ꯃꯇꯝꯗꯨꯗ ꯏꯕꯨꯡ ꯄꯣꯏꯔꯩꯅ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯈꯩ ꯒꯨꯂꯥꯞ ꯑꯉꯥꯡꯕ ꯑꯃ ꯄꯤꯁꯜꯂꯛꯑꯒꯅꯦ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯅꯨꯡꯁꯤ ꯍꯥꯏꯖꯤꯜꯂꯛꯄꯅꯦꯕ ꯑꯗꯩꯗꯤ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯔ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯕꯒꯅꯦ ꯃꯥꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯄꯒ ꯊꯃꯣꯏꯁꯦ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯕ ꯑꯗꯨꯗ ꯑꯩꯁꯨ ꯍꯦꯛꯇ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯇꯅꯅꯦ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯡꯊꯠꯈꯤꯕꯅꯤ ꯂꯩꯔꯥꯡ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯑꯩꯗꯤ ꯁꯤꯔꯦꯗ ꯑꯗꯨꯗꯤ ꯃꯥꯗꯤ ꯍꯩꯔꯥꯡꯉꯤꯀꯥꯟꯗ ꯌꯨꯔꯥꯡꯉꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯎꯔꯧ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦꯅꯦ ꯑꯁꯨꯝꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯃꯈꯣꯏ ꯇꯝꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡ ꯑꯃꯗꯤ ꯆꯅꯨ ꯄꯥꯈꯠꯅ ꯍꯩꯃ ꯀꯔꯤ ꯁꯒꯣꯜ ꯒꯥꯔꯤ ꯈꯨꯊꯧꯅꯣ ꯑꯩꯈꯣꯏ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏꯁꯤꯕꯨ ꯅꯠꯇꯦ ꯁꯒꯣꯜ ꯑꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯊꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯣꯏꯔꯤꯗ꯭ꯔꯥ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯗꯨꯅ ꯃꯈꯣꯏ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯦ ꯃꯥꯂꯦꯝꯅ ꯅꯨꯄꯤ ꯑꯅꯤ ꯑꯁꯦ ꯀꯔꯝꯕ ꯐꯥꯁꯤꯒꯦ ꯃꯁꯤꯒꯤ ꯈꯔ
ꯄꯥꯇꯛ ꯇꯧꯕꯤꯁꯦ ꯃꯁꯤ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯔꯒꯦ ꯑꯃꯁꯤꯅ ꯈꯤꯇꯪ ꯃꯁꯥꯁꯦ ꯂꯨꯝꯒꯗꯕ ꯃꯥꯜꯂꯤ ꯋꯥꯁꯦ ꯍꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯅꯨꯕꯨ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯒ ꯊꯨꯅ ꯌꯥꯡꯅꯃꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯔꯥꯡꯁꯨ ꯐꯅ ꯀꯟꯅꯗꯤ ꯇꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯍꯧꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯑꯁ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯅꯛꯄꯗ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯐꯥꯈ꯭ꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯥꯂꯦꯝꯅ ꯆꯅꯨꯒꯤ ꯃꯆꯤꯟ ꯑꯗꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯝꯃꯤ ꯆꯅꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯖꯤꯟꯈꯤꯕꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯅꯨ ꯑꯗꯨ ꯄꯥꯈꯠꯄꯅꯦ ꯃꯆꯤꯟ ꯃꯦꯟꯁꯤꯟꯈꯤꯕꯅꯦ ꯀꯔꯤꯅꯦ ꯋꯥꯈꯜ ꯃꯥꯡꯈꯤꯔꯝꯃꯤ ꯃꯥꯂꯦꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯁ ꯋꯥꯏꯕ ꯁꯪꯉꯤ ꯃꯥꯡꯗ ꯁꯒꯣꯜ ꯊꯧꯔꯤꯕ ꯑꯃꯨꯖꯥꯎꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯝꯗꯧꯔꯒꯦ ꯑꯩꯗꯤ ꯁꯣꯝꯗ ꯁꯒꯣꯜ ꯑꯁꯦ ꯑꯩꯅ ꯊꯧꯔꯤꯔ ꯁꯒꯣꯜꯅ ꯊꯧꯔꯤꯔ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦꯀꯣ ꯄꯥꯈꯠꯄꯗ ꯃꯥꯂꯦꯝ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯣ ꯄꯥꯈꯠꯆꯥꯎꯕ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯨꯄꯤ ꯃꯥꯟꯕꯧ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯀꯩꯁꯨ ꯂꯥꯎꯔꯛꯑꯔꯣꯏꯌꯦ ꯑꯃꯨꯖꯥꯎ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯑꯁ ꯑꯩꯕꯨ ꯁꯟꯅ ꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯕꯒꯤ ꯄ꯭ꯔꯥꯏꯖꯤꯠ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯇꯧꯗꯣꯏ ꯆꯠꯂꯅꯤ ꯑꯩꯅꯦ ꯃꯤꯍꯨꯟ ꯊꯥꯍꯨꯟꯒꯁꯦ ꯌꯥꯎꯗ꯭ꯔꯦꯕ ꯃꯁꯤꯒꯤ ꯅꯨꯄꯤ ꯐꯪꯗꯕ ꯅꯨꯄꯥ ꯑꯁꯤꯒ ꯄꯨꯟꯕꯁꯤꯗ ꯁꯣꯝꯗꯅ ꯂꯩꯔꯥꯡꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯎꯕꯕꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯄꯨ ꯍꯣꯏ ꯏꯄꯨ ꯀꯥꯏꯗ ꯂꯩꯒꯦ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯑꯆꯧꯕꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯥꯏ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯂꯩꯔꯥꯡ ꯅꯪꯕꯣ ꯅꯣꯡꯃꯇ ꯏꯪꯅ ꯇꯞꯅ ꯂꯥꯛꯇꯦ ꯅꯪꯅ ꯇꯧꯔꯤꯕ ꯂꯩꯔꯥꯡ ꯁꯣꯔ ꯑꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯕꯣ ꯆꯅꯨꯗꯣ ꯑꯆꯧꯕꯤ ꯄꯥꯈꯠꯅ ꯀꯔꯤꯅꯣꯅꯦ ꯂꯩꯔꯥꯡ ꯆꯅꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯆꯅꯨꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯧꯕꯨꯛ ꯇꯝꯅ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯂꯧꯕꯨꯛ ꯌꯧꯔꯝꯗꯥꯏꯗ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯅ ꯇꯤꯈꯠꯇꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯑꯒꯅꯦ ꯆꯅꯨꯕꯨ ꯐꯥꯔꯒ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯃꯁꯛ ꯃꯁꯥꯁꯨ ꯑꯝꯇ ꯈꯪꯗꯦ ꯃꯃꯥꯏꯁꯨ ꯂꯣꯏꯅ ꯀꯨꯞꯁꯤꯜꯂꯦ ꯋꯥꯗꯨ ꯇꯥꯕꯗ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯃꯈꯣꯏꯒꯤ ꯃꯁꯨ ꯊꯣꯏꯕꯤ ꯆꯅꯨꯕꯨ ꯑꯋꯥꯕ ꯇꯥꯔꯕꯗ ꯃꯁꯥ ꯑꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯑꯅꯥꯕ ꯐꯥꯎꯔꯛꯂꯦ ꯆꯥꯎꯕꯅ ꯍꯥꯏ ꯃꯍꯥꯛꯀ ꯁꯥꯎꯅꯈꯤꯕ ꯃꯤꯑꯣꯏꯒ ꯂꯩꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯕꯨ ꯌꯦꯛꯅꯕ ꯀꯥꯡꯕꯨꯅ ꯐꯥꯔꯤꯕ ꯖꯥꯠꯂꯥ ꯑꯕꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣই ꯂꯩꯀꯥꯏ ꯇꯥꯛꯑꯒ ꯊꯤꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯀꯥꯟꯅꯗꯦ ꯉꯜꯂꯤꯉꯩꯗꯅꯦ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯊꯤꯍꯧꯕꯅ ꯐꯅꯤ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯂꯩꯇꯥꯐꯝ ꯈꯪꯉꯣꯏꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯩꯀꯥꯏ ꯇꯥꯛꯄ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯃꯥꯂꯦꯝꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯋꯥꯈꯜ ꯃꯥꯡꯂꯕꯤ ꯆꯅꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯒꯅꯤ ꯈꯟꯕꯗ ꯃꯀꯣꯛ ꯁꯥꯔꯝꯃꯤ ꯑꯃꯨꯖꯥꯎꯅ ꯍꯧꯖꯤꯛꯇꯤ ꯅꯌꯨꯝ ꯌꯧꯔꯦ ꯀꯝꯗꯧꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯋꯥꯈꯜꯁꯨ ꯇꯥꯗꯅ ꯊꯥꯡꯂꯒ ꯄꯨꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯒꯅ ꯀꯝꯗꯧꯕ ꯁꯣꯏꯗꯅ ꯁꯤꯟꯅꯔꯅꯤ ꯇꯧꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤꯅꯦ ꯀꯨ ꯆꯟꯗꯨꯅ ꯊꯝꯍꯧꯕ ꯌꯥꯔꯦ ꯃꯥꯂꯦꯝ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯐꯔꯦ ꯅꯨꯄꯤ ꯄꯨꯁꯜꯂꯛꯇ꯭ꯔꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯋꯥꯈꯜ ꯃꯥꯡꯂꯕꯁꯨ ꯃꯥꯡꯅ ꯑꯩ ꯊꯥꯡꯗꯨꯅ ꯄꯨꯁꯤꯜꯂꯒꯦ ꯑꯩꯅ ꯊꯣꯛꯄ ꯈꯨꯝꯃꯒꯦ ꯑꯃꯨꯖꯥꯎ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯑꯁ ꯈꯪꯗꯦꯗ ꯅꯪ ꯊꯣꯛꯇꯧꯔꯣ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯁꯣꯏꯍꯜꯂꯒꯅꯨ ꯍꯣꯔꯦꯟ ꯇꯝꯕ ꯉꯝꯗꯦꯕ ꯑꯩꯁꯨ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯉꯥꯏꯍꯥꯛꯇ ꯎꯅꯍꯧꯈꯤꯒꯦ ꯁꯤꯕ ꯆꯪꯕ ꯇꯝꯕ ꯉꯝꯗꯦ ꯑꯁ ꯋꯥꯊꯤ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯅꯨꯄꯤ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯆꯅꯨꯕꯨ ꯊꯥꯡꯇꯣꯔꯛꯂꯝꯃꯤ ꯑꯁ ꯁꯤꯕꯨ ꯃꯁꯥꯁꯦ ꯄꯥꯏ ꯍꯩꯖꯕꯒꯤ ꯋꯥꯅꯤ ꯂꯨꯝꯗꯤ ꯂꯨꯝꯃꯤꯍꯦ ꯑꯃꯨꯖꯥꯎ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯔ ꯈꯔ ꯇꯝꯁꯤꯜꯍꯧꯋꯣ ꯍꯌꯦꯡ ꯅꯪꯅ ꯑꯗꯨꯝ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯗꯣꯏꯅꯤ ꯃꯥꯂꯦꯝ ꯃꯃꯤꯠ ꯑꯗꯨ ꯐꯩꯖꯩ ꯌꯦꯡꯂꯒ ꯅꯃꯥꯏꯗꯨꯗ ꯀꯥꯎꯁꯤꯜꯂꯛꯀꯅꯤꯍꯦ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯗꯣꯏꯅꯣ ꯃꯁꯤꯗꯤꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯅꯕ ꯇꯧꯔꯤꯕꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯜꯗꯅ ꯃꯥꯂꯦꯝꯕꯨ ꯂꯥꯛꯄ ꯑꯣꯏꯅ ꯂꯣꯏꯅ ꯊꯣꯛꯇꯨꯅ ꯉꯥꯏꯅꯔꯝꯃꯤ ꯃꯃꯥ ꯇꯝꯐꯥꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦꯅꯦꯁꯦ ꯃꯄꯥꯅ ꯉꯁꯤꯗꯤ ꯈꯪꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯑꯦ ꯍꯥꯏꯗꯅ ꯈꯔ ꯂꯨꯅ ꯇꯧꯊꯣꯛꯂꯨꯕ ꯑꯁꯤꯗ ꯅꯥꯎ ꯆꯥꯎꯈꯤꯕꯅꯤ ꯉꯁꯤꯗꯤꯅꯦ ꯃꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯅ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯍꯜꯂꯔꯣꯏ ꯉꯁꯤꯗꯤꯅꯦ ꯂꯝꯕꯣꯏꯕ ꯆꯠꯄ ꯁꯣꯏꯗꯅ ꯊꯥꯒꯅꯤ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨꯃ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯃꯥꯂꯦꯝ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ
Madu ubada malemgi mabok amubina mamit ado lauthoklaga yengladuna ngakna e karino aikhoigi malem asina makhut asida achauba mita manba mapurakliba nate masibu nakhoi ubro natragana aibu chahi yamsilakpagi siramdaigi lai uba haibaduro Jubon ngakna hai masidi nupini nate aina ngasidi imo he pusalaktabada lamboiba thagani haibagi masana yadaba nupiga phaduna puraklibrane siba hari mi sinaba tarene kamdongni side mayamdu pakhatnabada loire makoigi manak yausilaklabada tamphana chanuda yenglaga ibungo kaino nangna tawrakliba sibo nupi sibu kanano malem momonok sinaraga ima namong nupini aina ngasidi yum masida hekta pusulabani Jubon khonjel hauna hai ibungo asengbodo hai nupi maja asi phaduna purakliba natro malem machin thiduna natte da babu aibu migi nupibu masana yadana kamaina phaduna puraktoino angawbodona Jubon chanu de yenglaga aduga kari wakhal mangduna puraklibadi nate nupi chenbubu wakhal manghalaga thangduna puraknabra haiba babu adugi di sumdobani mase masase khara waganba arapaleba amadagi soibana lamsang lakpada waduna tumkibani babu mahakse maraibosu yam thirabani lairaba mama mapagi amata pokjaba macha nupini yamna wana hingjaba imungni aduna wakalsu yamna sonthaganbani mabukning nungsiba yam kanbani hoi nupi chembidi sumaina chenade adubu mana nungaina tumkhul tana tumbadu ubada magi nungaiba aduda kaihaningdaduna tumba hawdoktabida aina adum thangduna pubirakpani masibu kari kairabagine amujawso semjin sajinba wahaina machu thakchilaklami as pabo nusidre yengu namong nupi asina warani haiduna nacha nupa asina tawrisi yam nusinadra aidi onthokna kalak jakre mayamdo amujaw amadi malemgi oida padaba mayam aduda thajanarami tamphana chanuda munna yenglaga momon noklaga imause masak onthokna su phajakre awatpa haibadoma amate hek leite haha kayada nungaina tumlibano yenguni he Jubon sor sangna hontoklaga phare phattababu natrabadi kari sukaide nate nangmu naha makai pusilakpa kaidoge imawasibu asukwana thambro malem momon noklaga kadaidagino da babu misu mamanu shiba masak khangni mabu namduna aine hekta yumda chatlase haibadane sunga he yadab mama mapagi seba adum matam khara tawkhige haidana phare hai mama namong nupi se pusinbiro malem nang hawraroi matagum kaino aigi nupini aigi kada pusinjarage wado tabada Jubon tampha amadi amubi ingangakna yengnarami Jubon makhana wadu semlaga thokna su thuna mama ye se kayada thakrabanu yenguni ahal laman pali haibasu khangde pabo adumna su khanganuda aina haibadi madi ahanba oina yumasida lakpani horen mana mikap thorakpada ingaw ngawroidro ai leiramdradi wahang hangba ikairoidro noi mayamdadi khare ikai khini adunane aigi kada pusinjarage haiba tampha momon noglaga hoise nangna he apambado tawro adubune imaudo wakhal hek tarakpaga mapandadi puthokpirauko hoima adubu wawani lordana asi haiduna amujawa made malemdu thuna yangna chensin khirami aduga mahaki phamung mathakta chanubu ningthina hiphalaga magi kagi thonga du lonsin ge tawrami adubu khanghaudana amujawna phatle silaklami madu ubada malemna kaino mujaw minu pichen bagi kasida jangai de nangbu ngawrbo amujaw momon noklaga loire aise nangi khongburoini aduna nangbu mafam khuding senaba haibase aigi ithawni matang matam haiba malaidana amta thokro chalo amujaw momon noklaga haha hothokjarage ado lanjadrabi nuja aduna tumlingaida karandi janganuko masak munna khangnaraba matungda nangi taloi oihoba malemna amujaw pun laktana magi ka adudagi inthoraklami aduga thong adu gamlauna lonsin khirami amujaw thong adu thillaga mideng karan chanadabi
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯇꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯇꯝꯐꯥ ꯑꯗꯨ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯃꯁꯥ ꯑꯗꯨ ꯈꯣꯡꯐꯝ 3-4 ꯍꯜꯂꯝꯃꯤ꯫ ꯑꯍꯝ ꯑꯍꯝ ꯍꯥꯏ ꯑꯃꯨꯖꯥꯎ ꯏꯈꯠ ꯍꯦꯛꯈꯠꯂꯗꯅ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯤ ꯆꯦꯜꯂꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯒꯦ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯖꯁꯅꯤ꯫ ꯅꯪꯁꯨ ꯆꯍꯤꯗꯤ ꯌꯩꯁꯜꯂꯝꯃꯅꯤ, ꯐꯖꯅ ꯌꯩꯁꯜꯂꯝꯃꯅꯤ꯫ ꯑꯗꯨꯅꯅꯦ ꯊꯤꯒꯦ ꯊꯤꯖꯤꯜꯍꯧꯔꯣ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯃꯀꯣꯛ ꯑꯗꯨ ꯊꯥꯖꯤꯟꯖꯔꯒ ꯑꯁ ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯣ? ꯆꯤꯟꯁꯨ ꯐꯖꯅ ꯊꯤꯔꯦ, ꯑꯣꯏꯗ ꯄꯥꯗꯕꯁꯨ ꯐꯅ ꯌꯥꯝꯅ ꯉꯥꯡꯂꯦ, ꯑꯗꯨꯒ ꯆꯣꯞꯄꯁꯨ ꯐꯖꯅ ꯆꯣꯞꯄꯦ꯫ ꯃꯁꯤꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯧꯒꯠꯂꯛꯑꯒꯅ ꯀꯔꯤ ꯊꯣꯛꯇꯣꯔꯤꯕ? ꯀꯥꯟꯅꯗꯦ, ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯑꯃꯨꯛꯇ ꯎꯅꯍꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯃꯥꯂꯦꯝꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯒ ꯀꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯖꯥꯎꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯅꯨꯄꯤꯁꯦ ꯍꯧꯒꯠꯂꯛꯑꯗꯤ ꯂꯥꯎ ꯈꯣꯡꯉꯛꯄꯁꯨ ꯌꯥꯏ, ꯑꯗꯨꯅ ꯅꯪꯅ ꯈꯔ ꯇꯧꯔꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯗꯣ ꯂꯩꯀꯣꯜ ꯑꯗꯨꯗ ꯅꯪꯒꯤ ꯊꯣꯛꯄ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯑꯃꯨꯖꯥꯎ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯑꯁ ꯑꯩ ꯀꯔꯤ ꯅꯨꯡꯒꯤ ꯅꯪꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯖꯔꯨꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯗꯧꯅ ꯃꯈꯣꯡ ꯑꯗꯨ ꯇꯞ ꯇꯞ ꯊꯤꯜꯂꯒ ꯁꯨꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯥꯂꯦꯝ ꯃꯆꯤꯟ ꯈꯨꯝꯖꯤꯟꯗꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯆꯦꯖꯦꯠ ꯂꯣꯟꯁꯤꯟꯗꯨꯅ ꯆꯅꯨꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯖꯥꯎꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯇꯝꯐꯥ ꯖꯨꯕꯣꯟ ꯑꯃꯗꯤ ꯑꯃꯨꯕꯤꯕꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯅꯨ ꯑꯗꯣ ꯃꯃꯤꯠ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯆꯥꯎꯈ꯭ꯔꯕ ꯁꯅꯥ ꯀꯣꯅꯨꯡꯒꯨꯝꯂꯕ ꯀꯥ ꯑꯃꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯦ꯫ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯉꯥꯎꯗꯨꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯀꯣꯏꯕ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯔꯦꯝꯕ ꯃꯥꯟꯕ ꯄꯥꯈꯪ ꯑꯃꯈꯛ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯆꯅꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨꯅ ꯏꯉꯛ ꯉꯛꯅ ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯃꯁꯤꯕꯨ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯕꯗꯨꯔꯥ? ꯑꯩꯁꯤꯕꯨ ꯁꯤꯔꯕ꯭ꯔꯥ? ꯅꯍꯥꯛꯅ ꯁꯤꯕꯒꯤ ꯂꯥꯏꯔꯥ? ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯦꯝꯕ ꯑꯃꯔꯥ? ꯃꯥꯂꯦꯝ ꯌꯥꯝꯅ ꯂꯦꯝꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯂꯗꯨꯅ ꯆꯅꯨꯒꯤ ꯅꯥꯛꯇ ꯐꯝꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯩ ꯑꯁꯤꯕꯨ ꯑꯁꯤꯕꯒꯤ ꯂꯥꯏ ꯃꯥꯟꯕ꯭ꯔꯅꯦ? ꯆꯅꯨꯗꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯕꯅ ꯃꯥꯂꯦꯝꯒꯤ ꯁꯅꯥꯒꯨꯝꯅ ꯂꯪꯂꯕ ꯀꯣꯅꯨꯡ ꯃꯥꯟꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯑꯃꯨꯛ ꯐꯥꯎꯕ ꯎꯔꯛꯇꯕꯅ ꯂꯥꯏꯔꯩꯄꯥꯛꯅꯤ ꯍꯥꯏꯕ ꯈꯜꯂꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡ ꯐꯥꯎꯕ ꯈꯪꯗꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ꯫ ꯆꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯦꯝ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯒꯗꯧꯕꯁꯨ ꯍꯥꯏꯉꯝꯗ ꯋꯥꯈꯜ ꯆꯃꯝꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ ꯐꯥꯈꯤ, ꯑꯗꯨꯒ ꯋꯥꯈꯜ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗꯗꯤ ꯆꯅꯨ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯂꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ ꯁꯛꯈꯪꯗꯕ ꯃꯥꯏꯈꯨꯝ ꯎꯞꯄ ꯑꯗꯣ ꯍꯥꯏꯌꯨ, ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯔꯝꯕꯒꯤ ꯑꯩꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ? ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯃꯨꯛ ꯐꯥꯎꯕꯁꯨ ꯎꯈꯤꯗ꯭ꯔꯤ, ꯅꯨꯄꯤ ꯂꯂꯣꯟꯕ ꯃꯤꯁꯛꯂꯥ? ꯃꯥꯂꯦꯝ ꯆꯅꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯅ ꯉꯥꯡꯕ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ꯫ ꯆꯅꯨꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨ ꯄꯥꯏꯔꯒ ꯁꯈꯤꯂꯕꯤ, ꯑꯩ ꯅꯤꯡꯊꯤꯖꯅ ꯍꯥꯏꯒꯦ, ꯌꯥꯔꯕꯗꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯞꯅ ꯑꯃꯨꯛꯇ ꯉꯥꯡꯕꯤꯌꯨ꯫ ꯆꯅꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯋꯥꯗꯨ ꯇꯥꯗꯦ꯫ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯂꯦꯝꯁꯤ ꯅꯨꯄꯤ ꯂꯂꯣꯟꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯥ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯗꯤ ꯀꯝꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯦ꯫ ꯆꯅꯨꯕꯨ ꯊꯦꯝꯖꯤꯟꯖꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯃꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯖꯥꯎꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯍꯥꯏ ꯑꯃꯨꯖꯥꯎ, ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯁꯤꯕꯨ ꯑꯩ ꯈꯛꯇꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯇꯥꯕ꯭ꯔꯣ? ꯃꯌꯥꯝꯁꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯅꯤꯝꯐꯨ ꯅꯤꯝꯐꯨ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯖꯥꯎ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯒ ꯍꯧꯖꯤꯛꯀꯤꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ꯭ꯔꯥ? ꯑꯩꯅ ꯁꯥꯁꯤꯟꯅꯔꯒ ꯅꯣꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ꯫ ꯖꯨꯕꯣꯟ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ ꯃꯁꯤꯗꯤ ꯇꯟꯖꯥ ꯏꯆꯥ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯕ꯭ꯔꯣꯕꯨꯅꯦ, ꯅꯪ ꯁꯤꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫
ꯑꯃꯨꯖꯥꯎ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯅꯨꯗꯨ ꯂꯥꯎꯕ ꯇꯣꯛꯇꯦ꯫ ꯃꯥꯂꯦꯝ ꯑꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯗꯨꯅ ꯆꯅꯨꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯆꯅꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯒ "ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦ꯫ ꯑꯩꯁꯦ ꯃꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯊꯕꯛ ꯇꯧꯕ, ꯅꯨꯄꯤ ꯀꯔꯕꯥꯔ ꯇꯧꯕ, ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯄꯥꯡꯊꯣꯛꯂꯝꯒꯗꯕ ꯃꯤꯗꯥꯗꯨ ꯃꯥꯟꯕ꯭ꯔꯥ?" ꯆꯅꯨ ꯀꯞꯂꯒ "ꯑꯗꯨꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ? ꯑꯩ ꯌꯥꯝ ꯀꯤꯖꯔꯦ꯫ ꯑꯩ ꯁꯤꯕ ꯄꯥꯝꯗꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ." ꯃꯥꯂꯦꯝ ꯆꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯅꯤꯡꯊꯤꯖꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯍꯜꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯑꯩ ꯃꯔꯝ ꯑꯗꯨ ꯍꯥꯏꯖꯒꯦ, ꯅꯪ ꯇꯨꯃꯤꯟꯅ ꯇꯥꯕꯤꯌꯨ꯫ ꯅꯪꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯃꯁꯤꯃꯇꯪꯗꯤ ꯅꯍꯥꯛꯅ ꯌꯥꯕꯤꯌꯨ." ꯆꯅꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯇꯤ ꯃꯥꯂꯦꯝꯕꯨ ꯑꯗꯨꯃꯛ ꯐꯠꯇꯅ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯣꯛꯐꯝ ꯂꯩꯇꯕꯅ ꯃꯥꯂꯦꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯒ ꯌꯥꯒꯦ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯩꯖꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯆꯥ ꯑꯃꯈꯛꯇꯃꯛ ꯑꯣꯏꯕ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯕ ꯊꯣꯛꯂꯕꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯏ ꯃꯔꯤ ꯂꯩꯍꯧꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯠꯅꯈꯤ꯫ ꯑꯩ ꯐꯥꯎꯕ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯅꯦꯛꯇꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯗꯦ꯫ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯂꯨꯞꯇꯨꯅ ꯂꯩꯕꯅ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯀꯅꯥ ꯑꯃꯠꯇꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯨꯗꯦ꯫ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯋꯥꯈꯜꯁꯨ ꯅꯣꯡꯃꯇ ꯆꯪꯂꯨꯗꯦ꯫ ꯃꯍꯥꯛ ꯅꯠꯇꯅ ꯑꯩ ꯀꯅꯥꯁꯨ ꯌꯦꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯆꯠꯈꯤ꯫ ꯃꯇꯝꯅꯗꯤ ꯀꯅꯥꯁꯨ ꯉꯥꯏꯌꯣ ꯌꯥꯗꯕꯅꯤꯅ ꯑꯩꯒꯤ ꯆꯍꯤꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ꯫ ꯋꯥꯖꯔꯕ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯑꯌꯥꯕ ꯑꯃ ꯁꯦꯝꯅꯈꯤ, ꯃꯗꯨꯗꯤ ꯆꯍꯤ 5 ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯏ ꯅꯤꯡꯕ ꯃꯨꯅꯤ ꯑꯃꯒꯨꯝꯅ ꯂꯝꯕꯣꯏꯕ ꯊꯥꯒꯅꯤ ꯍꯥꯏꯅ ꯌꯥꯅꯕ ꯊꯝꯅꯈꯤ꯫ ꯑꯩꯁꯨ ꯀꯅꯥꯒꯨꯝꯕꯤ ꯀꯌꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯎꯄꯥꯏ ꯊꯤꯔꯛꯄꯗ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯕꯗ ꯅꯪꯕꯨ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯑꯗꯨ ꯀꯞꯂꯛꯂꯝꯃꯤ꯫ ꯆꯅꯨ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ "ꯁꯈꯦꯟꯕꯤ, ꯍꯣꯏ, ꯑꯩ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯃꯁꯛꯁꯨ ꯃꯃꯤꯡꯁꯨ ꯉꯁꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯤꯡꯁꯤꯟꯕꯤꯔꯦ꯫ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯅꯪꯕꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯡꯗ ꯃꯤꯅꯝꯈ꯭ꯔꯦ." ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯅ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯒ "ꯀꯔꯤ? ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯌꯨꯝ ꯄꯥꯟꯕꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯃꯁꯛꯁꯨ ꯈꯪꯅꯗꯅ ꯅꯨꯄꯤ ꯑꯃꯕꯨ ꯑꯣꯏꯔꯕꯗꯤ ꯂꯝꯕꯤꯗꯒꯤ ꯍꯦꯛꯇ ꯐꯥꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ?" ꯃꯥꯂꯦꯝ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯗ "ꯁꯈꯦꯂꯕꯤ, ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛꯇ ꯎꯕꯤꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯌꯨ꯫ ꯑꯩꯕꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯑꯩ ꯅꯪꯒꯤ ꯄꯥꯝꯗꯕꯒꯤ ꯋꯥꯡꯃꯗ ꯆꯠꯂꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ꯫ ꯑꯩ ꯅꯐꯝꯗ ꯀꯩꯁꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯖꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯝꯐꯥ, ꯖꯣꯕꯣꯟ ꯑꯃꯨꯕꯤ ꯑꯃꯗꯤ ꯑꯃꯨꯖꯥꯎꯁꯨ ꯃꯥꯂꯦꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯃꯈꯣꯏꯕꯨ ꯀꯨꯏꯊꯅꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯤ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯔꯤ ꯃꯔꯤ ꯆꯦꯟꯅꯈꯤꯕꯅꯤ꯫ ꯇꯝꯐꯥ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯒ "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯍꯧꯒꯠꯂꯕ ꯅꯠꯇ꯭ꯔꯣ? ꯃꯍꯥꯛꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯅꯦ, ꯏꯃꯥ ꯑꯃꯨꯛꯇ ꯊꯦꯝꯒꯦ." ꯁꯣꯝꯗꯗꯤ ꯃꯥꯂꯦꯝ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯈꯣꯟꯖꯦꯜ ꯅꯤꯛꯂꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯣꯟꯅꯔꯒ "ꯁꯈꯦꯂꯕꯤ, ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ." ꯋꯥꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯪꯍꯧꯗꯦ ꯃꯥꯂꯦꯝꯒꯤ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯛꯀꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯅꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯖꯣꯕꯣꯟꯗꯤ ꯆꯪꯕ ꯌꯥꯗꯕꯅ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥ ꯃꯆꯥꯅꯨꯄꯥꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯗ
ꯃꯈꯨꯠ ꯂꯣꯟꯅꯗꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯍꯥꯛꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯕꯨ ꯈꯨꯄꯥꯛ ꯑꯗꯨꯅ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯤ ꯃꯥꯂꯦꯝ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯕꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯇꯝꯐꯥ ꯆꯅꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯌꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯏꯃꯥꯈꯣꯏꯗ ꯍꯥꯏꯌꯨ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯔꯥꯟꯕ ꯌꯥꯔꯛꯇꯕ ꯏꯃꯨꯡꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯪꯒ ꯍꯥꯟꯅ ꯁꯛꯈꯪꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯅꯪꯕු ꯃꯐꯝ ꯑꯁꯤꯗ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ꯭ꯔꯥ ꯆꯅꯨ ꯋꯥꯈꯜ ꯆꯣꯏꯔꯦ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯝꯃꯤ ꯑꯃꯨꯕꯤꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯆꯥ ꯑꯩꯒꯤ ꯂꯝꯍꯦꯟꯕ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯕු ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ꯭ꯔꯣ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯃꯥꯂꯦꯝ ꯆꯅꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯃꯣꯏꯗꯁꯨ ꯑꯀꯤꯕ ꯄꯣꯛꯂꯦ ꯀꯔꯤ ꯈꯨꯝꯂꯛꯀꯗꯕꯅꯣ ꯈꯟꯕꯗ ꯆꯅꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯥꯂꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯃꯥꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯅꯠꯇꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯥꯂꯦꯝꯗꯤ ꯆꯅꯨꯅ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯄꯨꯡꯉꯍꯦꯛ ꯉꯛꯈ꯭ꯔꯦ ꯆꯅꯨ ꯃꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ ꯃꯥꯒ ꯑꯩꯒ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯛꯏ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯀꯣꯟꯅ ꯑꯗꯨꯃꯛ ꯆꯦꯟꯁꯦ ꯍꯥꯏꯕꯕꯨ ꯃꯤꯅ ꯂꯧꯕꯨꯛꯇ ꯉꯥ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯉꯩꯗ ꯃꯥꯅ ꯀꯩꯁꯨ ꯍꯥꯏꯗꯅ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯔꯒ ꯌꯨꯝꯁꯤꯗ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯇꯨꯝꯗꯨꯅ ꯂꯩꯕꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯍꯧꯗ꯭ꯔꯦ ꯆꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯑꯁꯥꯡꯕ ꯁꯣꯔ ꯑꯃꯃꯝꯗꯤ ꯍꯣꯟꯗꯣꯛꯅꯔꯝꯃꯤ ꯑꯃꯨꯖꯥꯎ ꯃꯊꯕꯥꯛ ꯑꯗꯨ ꯄꯥꯏꯔꯒ ꯑꯣꯏꯃ ꯑꯩꯗꯤ ꯃꯤꯠꯁꯤꯗ ꯑꯁꯤ ꯂꯥꯏꯗꯣ ꯑꯩ ꯂꯧꯕ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ ꯇꯝꯐꯥ ꯃꯥꯂꯦꯝꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯍꯩ ꯑꯉꯥꯎꯕ ꯑꯁꯨꯝꯅ ꯅꯨꯄꯤꯕꯨ ꯆꯦꯟꯕ ꯍꯧꯅꯕ꯭ꯔꯣ ꯏꯃꯧꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯏꯃꯧꯕꯨ ꯍꯥꯏꯅꯕ ꯑꯣꯏꯅ ꯆꯠꯂꯨꯕ ꯌꯥꯕꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯕꯨ ꯃꯥꯂꯦꯝꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯣꯛꯅꯔꯛꯂꯕꯗ ꯑꯃꯨꯖꯥꯎꯅ ꯃꯥꯂꯦꯝꯗ ꯈꯨꯠꯇꯨꯝꯅ ꯊꯤꯜꯂꯒ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯅꯨꯄꯤ ꯊꯦꯝꯕꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯕꯒ ꯌꯥꯝ ꯍꯩ ꯑꯩꯁꯨꯅꯦ ꯅꯨꯄꯤ ꯑꯃꯇ ꯐꯥꯔꯨꯒꯦ ꯅꯪ ꯑꯃꯨꯛꯇ ꯃꯤꯇ꯭ꯔꯪ ꯇꯧꯕꯤꯒꯦꯔꯥ ꯃꯥꯂꯦꯝ ꯑꯃꯨꯖꯥꯎꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯈꯨꯠꯇꯨꯝꯅ ꯊꯤꯜꯂꯒ ꯑꯗꯨꯅꯦ ꯃꯤꯇ꯭ꯔꯪ ꯍꯥꯏꯁꯦ ꯅꯃꯤꯠꯇꯨꯗ ꯇꯔꯪ ꯇꯔꯪ ꯄꯥꯏꯕ ꯍꯧꯔꯝꯃꯅꯤꯅꯦ ꯑꯃꯨꯖꯥꯎ ꯁꯨꯒꯠꯇꯨꯅ ꯑꯁ ꯂꯣꯏ ꯀꯥꯏꯔꯦ ꯅꯪꯅ ꯑꯗꯨꯝ ꯊꯤꯟꯇꯠꯄꯗꯅꯦ ꯑꯗꯣ ꯅꯨꯄꯤ ꯑꯁꯦ ꯅꯪꯅ ꯐꯥꯔꯛꯏꯁꯦ ꯍꯩꯕꯨ ꯍꯩ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯒ ꯐꯥꯔꯦ ꯑꯊꯤꯕꯤꯁꯨ ꯅꯠꯇꯕ ꯃꯁꯛꯇꯤ ꯈꯪꯅꯗꯦ ꯀꯝꯗꯧꯅ ꯁꯥꯡꯈ꯭ꯔꯕ ꯅꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯒꯗꯧꯔꯤꯕ ꯑꯁ ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯦꯗ ꯅꯪꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯃꯨꯖꯥꯎ ꯆꯦꯟꯆꯠ ꯇꯧꯔꯒ ꯏꯃꯥꯏꯕꯦꯝꯃ ꯑꯅꯤꯁꯨꯕ ꯅꯥꯇꯣꯟ ꯀꯥꯏꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩ ꯊꯣꯛꯆꯍꯧꯔꯒꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯂꯦꯝ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯂꯦ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯃꯍꯥꯛꯅ ꯀꯝꯗꯧꯕ ꯃꯤꯌꯥꯝ ꯃꯥꯡꯗꯗꯤ ꯃꯥ ꯑꯩ ꯃꯤꯅꯝꯗꯨꯅ ꯂꯨꯍꯣꯡꯂꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯃꯤꯟꯅꯒꯅꯤ ꯃꯁꯤꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯁꯣꯝꯗ ꯆꯥꯎꯕ ꯑꯆꯧꯕꯤ ꯂꯩꯔꯥꯡ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯄꯨꯜꯂꯝꯃꯤ ꯖꯤꯇꯦꯟꯅ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯔꯦ ꯍꯪꯕ ꯌꯥꯕꯁꯨ ꯍꯪꯅꯔꯦ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯎꯏ ꯍꯥꯏꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯆꯥꯎꯕ ꯀꯞꯂꯒ ꯏꯁꯨ ꯊꯣꯏꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯁꯥꯕꯤꯇ꯭ꯔꯤꯅ ꯇꯥꯗꯥ ꯀꯔꯤꯁꯨ ꯄꯥꯈꯠꯈꯤꯒꯅꯨ ꯍꯌꯦꯡ ꯑꯍꯜ ꯂꯃꯟ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯁꯤ ꯂꯩꯔꯥꯡꯅ ꯑꯗꯨꯕꯨ ꯏꯅꯦ ꯆꯅꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯁꯨ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯗ꯭ꯔꯤꯕꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯄꯥꯝꯖꯩ ꯍꯥꯏꯕ ꯃꯤꯑꯣꯏꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩ ꯍꯣꯏ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯈꯣꯏ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯕ ꯂꯝꯂꯥꯟꯕ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯗꯕꯒꯤꯗꯃꯛ ꯅꯝꯖꯥ ꯅꯝꯊꯦꯛꯄꯤꯗꯨꯅ ꯂꯧꯕꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯄꯣꯠꯅꯣ ꯑꯗꯨꯅꯅꯦ ꯍꯌꯦꯡꯇꯪꯗꯤ ꯉꯥꯏꯗꯨꯅ ꯌꯦꯡꯂꯁꯤ ꯂꯩꯔꯥꯡ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥꯗꯣ ꯑꯩꯅ ꯂꯧꯕꯨꯛꯇ ꯉꯥ ꯐꯥꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯔꯛꯏ ꯑꯆꯧꯕꯤ ꯂꯩꯔꯥꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯆꯩꯖꯔꯤꯕꯅꯣ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯅꯅꯤ ꯁꯤꯁꯤ ꯇꯣꯛꯑꯣ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯉꯁꯥꯏꯗꯒꯤꯅꯦ ꯆꯦꯟ ꯆꯣꯡ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ ꯁꯣꯝꯗꯅ ꯆꯅꯨ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯀꯔꯝꯅ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯒꯅꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯆꯥꯎꯕ ꯑꯃꯗꯤ ꯑꯆꯧꯕꯤꯗꯨ
ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯑꯍꯜ ꯈꯔ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯀꯧꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯂꯩꯔꯥꯡꯅꯁꯨ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯆꯅꯨ, ꯃꯥꯂꯦꯝ ꯑꯃꯗꯤ ꯑꯃꯨꯖꯥꯎ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯅꯨꯗꯤ ꯃꯄꯨꯟꯁꯤꯒꯤ ꯎꯔꯛꯇ꯭ꯔꯤꯕ ꯀꯌꯥ ꯑꯃ ꯎꯔꯕꯗ ꯂꯥꯏꯔꯩꯄꯥꯛꯅꯤ ꯈꯟꯗꯨꯅꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯁꯈꯤꯂꯕꯤ, ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯗꯨꯃꯛ ꯀꯣꯏꯗꯅ ꯍꯥꯏꯔꯛꯎꯀꯣ, ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯒꯅꯨ꯫ ꯆꯅꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯔꯕꯁꯨ ꯃꯥꯂꯦꯝꯕꯨꯗꯤ ꯈꯔ ꯁꯥꯎꯅꯤꯡꯗꯦ꯫ ꯃꯔꯝꯗꯤ ꯅꯨꯄꯤꯕꯨ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨꯅꯤ꯫ ꯃꯗꯨꯗꯅꯤ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯂꯤꯕ꯫ ꯆꯅꯨ ꯁꯥꯎꯔꯥꯡꯅꯅ ꯃꯥꯂꯦꯝ ꯆꯅꯨꯅ ꯃꯥꯕꯨ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯃꯨꯖꯥꯎꯅ, ꯆꯅꯨ, ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯂꯣꯏꯅ ꯐꯕꯅꯤ꯫ ꯁꯤꯅ ꯑꯗꯨꯅꯤ, ꯁꯤꯅ ꯑꯗꯥꯅꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯍꯟꯊꯅ ꯌꯦꯡꯕ ꯂꯩꯔꯣꯏ꯫ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯂꯣꯏꯅ ꯌꯦꯡꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯀꯣꯏꯒꯅꯨꯀꯣ꯫ ꯆꯅꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯍꯣꯏ ꯏꯕꯨꯡ꯫ ꯃꯥꯂꯦꯝ ꯆꯅꯨꯒꯤ ꯆꯝꯂꯕ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒ ꯍꯔꯥꯎꯅ ꯁꯥꯟꯅꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯂꯣꯠꯅ ꯌꯦꯡꯖꯔꯒ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯅꯨꯄꯥ ꯑꯁꯤ ꯕꯁꯟꯇ ꯂꯥꯛꯄ ꯃꯥꯜꯂꯤꯗ꯫ ꯃꯥꯂꯦꯝ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ, ꯑꯁ, ꯅꯪꯁꯤꯗꯤ ꯃꯤꯍꯨꯟꯒ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯃꯨꯖꯥꯎꯅ, ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯁꯤꯗ ꯀꯔꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤ ꯏꯔꯥꯡ ꯇꯧꯔꯤꯕ? ꯃꯥꯂꯦꯝ ꯂꯩꯄꯥꯛ ꯃꯈꯥꯗ ꯐꯝꯊꯔꯒ, ꯏꯇꯥꯎ, ꯑꯩꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤꯁꯦ ꯃꯍꯥꯛꯇꯒꯤ ꯋꯥꯈꯜꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯊꯤꯔꯔꯣꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯀꯅꯥ ꯑꯃꯠꯇꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯐꯥꯗꯨꯅ ꯂꯧꯈꯤꯕ ꯑꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕ ꯃꯥꯕꯨ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯑꯗꯨꯃꯛ ꯐꯥꯎꯈꯤ꯫ ꯃꯥꯕꯨ ꯐꯥꯗꯨꯅ ꯂꯧꯗ꯭ꯔꯤꯉꯩ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯍꯥꯏꯖꯔꯝꯒꯗꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯁꯥꯎꯔꯤꯁꯦ ꯀꯩꯁꯨ ꯁꯥꯎꯔꯝꯃꯣꯏ꯫ ꯑꯃꯨꯖꯥꯎ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯜ ꯑꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯃꯥꯂꯦꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯁꯣꯏꯗꯅ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯃꯇꯝ ꯑꯗꯣ ꯂꯥꯛꯈꯤꯒꯅꯤ ꯏꯇꯥꯎ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯠꯈꯤꯕ ꯑꯍꯜ ꯂꯃꯟꯁꯨ ꯂꯣꯏꯅ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯅ, ꯄꯥꯕꯨꯡ, ꯀꯝꯗꯧꯔꯦ? ꯎꯁ, ꯑꯣꯟꯊꯣꯛꯅ ꯋꯥ ꯈꯪꯕ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯑꯁꯥꯎꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯏꯪꯅ ꯇꯞꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯦ꯫ ꯇꯝꯐꯥꯅ, ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯆꯅꯨꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ? ꯃꯥꯂꯦꯝ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯏꯛꯑ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨꯅ, ꯏꯃꯥ, ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯂꯩꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯕꯣꯛꯀ ꯏꯄꯨꯒ ꯂꯩꯃꯤꯟꯅꯖꯕꯅꯦ꯫ ꯃꯥꯂꯦꯝ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ, ꯑꯩꯗꯤ ꯅꯍꯥ ꯑꯣꯏꯅ ꯎꯕꯗꯨꯗ ꯆꯅꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯨꯕ ꯅꯤꯡꯉꯨꯔꯦ꯫ ꯖꯨꯕꯣꯟꯅ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯍꯜ ꯂꯣꯏꯅ ꯑꯣꯏꯔꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯤꯠꯀꯗꯣ ꯇꯥꯡꯂꯕ꯭ꯔꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯕꯗ ꯆꯅꯨꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯆꯅꯨ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯅꯥꯛꯇ ꯆꯪꯗ ꯌꯥꯗꯕꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯅꯤꯡꯊꯤꯖꯗꯨꯅ ꯂꯩꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯉꯁꯤꯗꯤ ꯑꯅꯧꯕ ꯐꯤꯖꯣꯜ, ꯑꯇꯥꯡ ꯑꯇꯥꯡꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ, ꯆꯝꯇꯛꯅ ꯀꯦꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯆꯅꯨ ꯁꯥꯎꯅ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯏ, ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯂꯧꯁꯤꯜꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯈꯣꯏꯅ ꯆꯤꯡꯅꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ꯫ ꯁꯦꯜ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯆꯅꯨ ꯑꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯂꯦꯝꯕꯨ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯍꯔꯥꯎꯅ ꯆꯅꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯂꯩꯔꯥꯡꯗꯣ ꯆꯅꯨꯒ ꯄꯨꯟꯅ ꯑꯍꯤꯡ ꯑꯗꯨ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯄꯨ ꯃꯕꯣꯛꯀ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯆꯅꯨ ꯑꯃꯗꯤ ꯂꯩꯔꯥꯡ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯌꯥꯗꯦꯀꯣ, ꯃꯤꯗꯤ ꯂꯣꯠꯈꯤꯕꯁꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯔꯛꯄꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯇꯥꯛꯊꯣꯛꯄꯤꯔꯛꯄꯣꯠꯇꯦ꯫ ꯑꯗꯨꯒꯅꯦ, ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯑꯃꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯨꯝ ꯄꯥꯟꯈꯤꯗꯧꯔꯦ꯫ ꯆꯅꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯂꯩꯔꯥꯡ, ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯃꯥꯒ ꯑꯩꯒ ꯅꯍꯥꯟ
ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯔꯝꯅ ꯁꯛꯈꯪꯗꯕ ꯑꯗꯨꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯆꯅꯨ, ꯑꯃꯔꯣꯝꯗ ꯃꯗꯨꯅꯗꯤ ꯐꯩ ꯍꯥꯏꯅꯁꯨ ꯈꯜꯂꯤ. ꯍꯥꯏꯕꯗꯤ ꯑꯕꯣ ꯏꯄꯨꯁꯨ ꯂꯣꯏꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯅꯍꯥꯛꯀꯤ ꯅꯐꯝ ꯑꯃꯗꯤ ꯈꯪꯂꯤꯗꯅ. ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯗꯨꯅ ꯑꯗꯨꯝꯅꯅꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯣ. ꯆꯅꯨꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯂꯩꯔꯥꯡ, ꯈꯪꯗꯦ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ. ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯐꯕ ꯂꯝꯆꯠ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯑꯩ ꯃꯥꯅ ꯍꯥꯏꯕ ꯏꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯃꯨꯛ ꯐꯥꯎꯁꯨ ꯁꯛꯈꯪꯗꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯂꯩꯒꯅꯤ? ꯑꯩ ꯃꯇꯝ ꯈꯔꯗꯤ ꯃꯥꯕꯨ ꯌꯦꯡꯈꯤꯅꯤ. ꯂꯩꯔꯥꯡ ꯆꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ, ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ. ꯅꯍꯥꯛꯀꯤꯗꯃꯛ ꯏꯁꯣꯔ ꯃꯥꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯌꯨ. ꯑꯁꯨꯝꯅ ꯅꯨꯃꯤꯠ 2ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯨꯏꯊꯗꯅ ꯃꯥꯂꯦꯝ ꯑꯃꯁꯨꯡ ꯆꯅꯨ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯂꯝꯃꯤ. ꯃꯤꯃꯥꯡꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨ. ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯅꯨꯡꯗꯗꯤ ꯀꯧꯅ ꯉꯥꯡꯅꯕ ꯇꯧꯔꯝꯗꯦ. ꯆꯅꯨꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯁꯦꯟꯅꯗꯨꯅ ꯌꯦꯡꯊꯣꯛꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯥꯂꯦꯝꯅ ꯑꯃꯨꯖꯥꯎꯒ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯤꯉꯩ ꯃꯕꯣꯛ ꯑꯃꯨꯕꯤꯅ, ꯕꯦꯃꯥ, ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯣ? ꯉꯥꯏꯍꯥꯛꯇꯪ ꯑꯕꯣꯛꯀ ꯐꯝꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯆꯅꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯂꯒ, ꯑꯕꯣꯛ, ꯌꯥꯅꯤꯌꯦ. ꯑꯩꯕꯨ ꯑꯁꯨꯛ ꯂꯨꯅ ꯊꯝꯕꯤꯔꯤ. ꯊꯕꯛ ꯑꯃꯇꯁꯨ ꯇꯧꯕ ꯍꯦꯛꯇ ꯌꯥꯗꯦ. ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯥꯎꯏ. ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯊꯕꯛꯇ ꯁꯨꯗꯨꯅ ꯂꯥꯛꯄꯅ. ꯑꯁꯨꯝꯅ ꯂꯩꯊꯣꯛꯄꯁꯦ ꯌꯥꯝ ꯋꯥꯏꯌꯦ. ꯑꯃꯨꯕꯤꯅ ꯅꯣꯛꯂꯒ, ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯌꯨꯝ ꯑꯁꯤꯒꯤꯗꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅ. ꯅꯍꯥꯛꯄꯨꯅꯦ ꯑꯗꯨꯛ ꯂꯨꯅ ꯇꯧꯖꯕꯒꯤ ꯋꯥꯅꯤ. ꯅꯪꯁꯦ ꯍꯥꯏꯒꯨꯝꯕꯗꯅ ꯅꯁꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯏꯪꯁꯨ ꯇꯞꯄꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ. ꯑꯩꯗꯤꯅꯦ ꯏꯁꯨꯕꯨ ꯎꯅꯤꯡꯂꯛꯂꯦꯗ. ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯗꯨ ꯈꯪꯍꯥ ꯍꯥꯔꯗꯨꯅ ꯂꯣꯛ ꯈꯨꯔꯝꯃꯤ. ꯑꯃꯨꯕꯤꯅ, ꯍꯥꯏ, ꯀꯔꯤ ꯇꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯕꯣꯛ. ꯑꯩꯗꯤꯅꯦ ꯆꯍꯤꯁꯦ ꯌꯧꯔꯦ. ꯁꯤꯕꯒꯤ ꯂꯝꯕꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯦ. ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯏꯁꯨꯅꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯣꯏꯅꯖꯗꯨꯅ ꯁꯥꯟꯅꯕꯗꯣ ꯌꯦꯡꯅꯤꯡꯂꯤꯕꯅꯤ. ꯆꯅꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ. ꯑꯃꯨꯕꯤꯅ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯃꯥꯂꯦꯝꯁꯦ ꯃꯕꯨꯛ ꯐꯕꯒꯤ ꯃꯇꯤꯛ. ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯤꯅ ꯐꯨꯕꯤꯔꯛꯄꯗꯅꯦ ꯏꯈꯦꯡꯇꯅ ꯌꯣꯝꯂꯒ ꯂꯥꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯍꯥꯛꯇꯛꯇ ꯋꯥꯈꯜ ꯁꯣꯛꯈꯤꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯝꯒꯗꯧꯔꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯦꯡꯅꯕꯗꯒꯤꯗꯤ ꯏꯁꯨ ꯑꯁꯦ ꯅꯪꯅ ꯀꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ. ꯑꯗꯨꯅꯅꯦ ꯅꯍꯥꯛꯄꯨ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯂꯥꯠꯂꯤꯕꯅꯤ. ꯆꯅꯨ ꯈꯪꯅꯤꯡꯅ, ꯑꯕꯣ, ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ? ꯅꯨꯄꯤ ꯑꯗꯣ ꯑꯆꯥ ꯑꯣꯔꯝ ꯈꯔ ꯀꯥꯏ, ꯃꯁꯛꯇꯤ ꯐꯖꯩ. ꯁꯦꯜꯇꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯕꯨ ꯁꯤꯖꯤꯟꯅꯕꯅꯤ. ꯃꯍꯥꯛꯅ ꯀꯣꯟꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯈꯤ. ꯑꯗꯨꯃꯛꯄꯨ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨꯗꯤ ꯅꯨꯡꯁꯤꯕꯅ ꯃꯥꯅ ꯍꯥꯏꯕꯇ ꯏꯟꯈꯤ. ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯄꯤ ꯑꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ. ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ. ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯅꯅꯕ ꯍꯥꯏꯗꯅ ꯑꯃꯨꯖꯥꯎꯕꯨ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯅ ꯂꯩꯍꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯣ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏ. ꯃꯍꯥꯛꯄꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯌꯦꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯋꯥꯁꯛꯈꯤ. ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯂꯕꯤ ꯏꯃꯧ ꯅꯨꯄꯤ ꯅꯪ ꯑꯃ ꯐꯪꯂꯦꯗꯅ. ꯆꯅꯨ ꯃꯥꯂꯦꯝꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯗꯣ ꯁꯒꯣꯜ ꯇꯣꯡꯂꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯆꯅꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ. ꯃꯗꯨꯗ ꯎꯔꯦ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯃꯥꯂꯦꯝꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯖꯥꯎꯕꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕꯗꯣ. ꯃꯗꯨ ꯎꯕꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯅꯨꯒꯤ ꯊꯃꯣꯏꯗ ꯃꯥꯂꯦꯝꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤꯔꯝꯃꯤ. ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯃꯥꯂꯦꯝꯒꯨꯝꯅ ꯆꯤꯡꯂꯦꯝꯕ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯈꯟꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯂꯦꯝꯅ ꯎꯈꯤꯅꯤ ꯏꯀꯥꯏꯖꯗꯨꯅ ꯑꯃꯨꯕꯤꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯥꯂꯦꯝ ꯆꯅꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ. ꯃꯇꯧ ꯑꯗꯨ ꯆꯅꯨꯅ ꯈꯪꯂꯕꯁꯨ ꯃꯥꯅ ꯊꯤꯅ ꯉꯥꯡꯂꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅꯁꯨ ꯀꯔꯤꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯖꯔꯝꯗꯦ. ꯑꯃꯨꯖꯥꯎꯅ, ꯏꯇꯥꯎ ꯃꯥꯂꯦꯝ, ꯀꯩꯅꯣ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯏꯇꯥꯎ, ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯋꯥꯁꯜꯂꯛꯑꯦꯗ.
ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯕ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯨꯀꯠꯆꯕꯒꯤ ꯃꯇꯧ ꯎꯠꯄ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯝꯖꯔꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯥꯡꯂꯤ ꯈꯜꯂꯨꯕꯗ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯑꯃꯨꯖꯥꯎ ꯃꯥꯂꯦꯝꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯇꯞꯅ ꯊꯥꯔꯒ, ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯄꯥꯡꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯈꯪꯕ ꯀꯜꯂꯨ, ꯁꯣꯏꯗꯅ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯣ ꯉꯥꯏꯁꯦ, ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ꯫ ꯃꯥꯂꯦꯝ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯋꯥꯍꯩꯗꯨꯃꯛ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ꯫ ꯑꯃꯨꯖꯥꯎ ꯅꯣꯛꯂꯒ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯕꯨ ꯑꯣꯏꯅ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯜꯂꯒꯦꯔꯣ? ꯃꯥꯂꯦꯝꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯒ, ꯆꯠꯍꯧꯔꯣ, ꯆꯣ, ꯅꯪ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ, ꯆꯠꯈꯣ ꯆꯠꯂꯣ꯫ ꯑꯃꯨꯖꯥꯎ ꯁꯨꯒꯠꯂꯒ, ꯑꯩꯁꯦ ꯅꯪꯒꯤ ꯄꯨꯐꯝ ꯑꯣꯏꯅ ꯏꯁꯣꯔ ꯃꯍꯥꯛꯅ ꯁꯦꯝꯕꯤꯔꯛꯄ꯭ꯔꯥ ꯈꯪꯗꯦ꯫ ꯃꯥꯂꯦꯝ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯒ, ꯏꯇꯥꯎ, ꯑꯩ ꯃꯇꯝ ꯈꯔꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯨꯀꯠꯆꯩ, ꯑꯩꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯕ ꯄꯥꯝꯗꯦ꯫ ꯑꯁ ꯏꯇꯥꯎ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯂꯨꯍꯣꯡꯕꯁꯨ ꯊꯥ ꯑꯃ ꯐꯥꯗ꯭ꯔꯤ, ꯀꯝꯗꯧꯅ ꯃꯍꯥꯛꯄꯨ ꯃꯇꯣꯝꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯒꯗꯧꯔꯤꯕꯅꯣ? ꯅꯍꯥꯛꯅ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤꯅꯦ, ꯃꯥꯕꯨꯁꯨ ꯄꯨ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯅ ꯀꯝꯗꯧꯕ? ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩ ꯌꯥꯅꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯩ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ, ꯍꯩꯅꯗꯕꯁꯦ ꯎꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯥꯅ ꯅꯣꯛꯅ ꯍꯤꯡꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕ, ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯂꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯆꯅꯨ ꯑꯗꯨ ꯃꯔꯨꯝ ꯑꯃꯗꯒꯤ ꯐꯠ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯃꯥꯂꯦꯝ ꯄꯨꯡꯉꯛ ꯉꯛꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯆꯅꯨ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯃꯄꯤ ꯑꯗꯨ ꯍꯩꯊꯔꯛꯇꯨꯅ ꯃꯥꯂꯦꯝ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯅꯤ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯆꯅꯨ ꯀꯞꯂꯒ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯛꯇꯥꯛꯇꯨꯅ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯤ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯦ ꯈꯜꯂꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯁꯥꯎꯕꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯕꯨ ꯊꯤꯒꯠꯇꯅ ꯑꯃ ꯍꯦꯛꯇ ꯐꯥꯗꯨꯅ ꯂꯧꯕ ꯑꯗꯨꯒꯤꯅꯤ꯫ ꯅꯪꯕꯨ ꯍꯩꯅꯗꯕ, ꯇꯨꯀꯠꯆꯕ ꯀꯩꯁꯨ ꯂꯩꯈꯤꯗꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪ ꯑꯐꯠꯇꯕ ꯊꯕꯛ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯅꯪꯒꯨꯝꯕ ꯑꯃꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯐꯪꯖꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯥꯂꯦꯝ ꯍꯔꯥꯎꯅ, ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯣ ꯑꯃꯨꯛꯇꯒ ꯇꯥꯒꯦ, ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯆꯅꯨ ꯏꯀꯥꯏꯅ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯏꯕꯨꯡ꯫ ꯃꯥꯂꯦꯝ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕ ꯃꯈꯩ ꯆꯅꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ, ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯖꯤꯟꯍꯧꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯉꯥꯎ ꯑꯐꯩ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯑꯩ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯃꯥꯂꯦꯝ ꯅꯣꯛꯂꯒ, ꯉꯥꯎꯅꯤꯡ ꯉꯥꯎꯖꯧ, ꯏꯇꯩ ꯏꯅꯥꯎ ꯅꯨꯡꯁꯤꯅꯕꯗ ꯀꯅꯥꯁꯨ ꯊꯤꯡꯕꯤꯅꯕ ꯂꯩꯖꯗꯦ꯫ ꯑꯎꯕ ꯅꯈꯣꯏꯗꯅꯤ ꯆꯣꯞꯆꯒꯗꯕ꯫ ꯑꯃꯨꯖꯥꯎ ꯅꯣꯛꯂꯒ, ꯑꯩ ꯅꯨꯄꯤ ꯆꯦꯟꯕ ꯆꯠꯂꯦꯍꯦ, ꯉꯁꯤꯗꯤꯅꯦ ꯃꯤꯅꯥꯏ ꯑꯣꯏꯕꯒ ꯂꯥꯛꯑꯔꯣꯏꯀꯣ, ꯅꯨꯄꯤ ꯆꯦꯟꯗꯧꯔꯕꯅꯤꯅ ꯑꯩ ꯂꯥꯛꯑꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯍꯔꯥꯎꯅ, ꯑꯩꯗꯤ ꯅꯪꯕꯨ ꯑꯁꯨꯛ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ, ꯂꯥꯛꯂꯔꯣꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯇꯥꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯟꯕꯤꯔꯦ꯫ ꯆꯅꯨ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯁꯨꯝꯅ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯇꯥꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯝꯕꯅꯤ꯫ ꯆꯅꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯂꯥꯛꯑꯣ, ꯃꯤꯅ ꯎꯈ꯭ꯔꯗꯤ ꯐꯖꯗꯦ, ꯆꯠꯂꯁꯦ, ꯑꯕꯣꯛꯅ ꯅꯪꯕꯨ ꯀꯧꯍꯧꯕꯅꯦ꯫ ꯃꯥꯂꯦꯝꯅ, ꯀꯔꯤꯒꯤ ꯃꯇꯥꯡ ꯆꯥꯗꯅ? ꯆꯅꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯍꯣ, ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯁꯨꯅ ꯑꯣꯏꯅꯖꯕꯗꯣ ꯎꯅꯤꯡꯉꯦ ꯍꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯅꯣꯛꯂꯒ, ꯏꯀꯥꯏ ꯈꯪꯗꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯆꯅꯨ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫